ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯉꯁꯤꯗꯤꯅꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯁꯨꯝ ꯎꯠꯆꯔꯛꯀꯦꯕ ꯑꯩꯈꯣꯏ ꯍꯟꯗꯛ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯁꯤ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯦꯒꯤ ꯗꯦꯠ 10ꯗꯒꯤꯅ ꯃꯦꯒꯤ ꯗꯦꯠ 24 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔꯅ ꯑꯩꯈꯣꯏ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯀꯨꯀꯤꯒꯤ ꯂꯝ ꯐꯥꯎꯔ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕꯅꯆꯤꯡꯕ ꯁ꯭ꯄꯤꯁꯦꯜꯂꯤ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯦ ꯆꯠꯄ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗꯗꯤ ꯂꯨꯞꯇꯣ ꯂꯩꯔꯝꯗꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯐꯣꯔꯝ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕ ꯑꯁꯥꯝ ꯀꯁꯔꯅꯁꯨ ꯑꯗꯨꯝꯕ ꯑꯌꯦꯠ ꯑꯄꯟꯕ ꯑꯝꯇ ꯄꯤꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯅꯆꯤꯡꯕ ꯋꯥꯐꯝ ꯃꯌꯥꯝ ꯐꯣꯡꯗꯣꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯁꯤꯟꯕ ꯑꯗꯨꯒ ꯎꯈ꯭ꯔꯨꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯌꯦꯜꯍꯧꯃꯤꯒꯤ ꯃꯐꯝ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯄꯥꯡꯊꯣꯛꯄ ꯀꯥꯟꯗ ꯑꯇꯣꯞꯄ ꯃꯤꯇꯣꯞꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯨꯞ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯅ ꯊ꯭ꯔꯦꯠ ꯇꯧꯔꯒ ꯇꯧꯕꯁꯤꯗ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯑꯋꯣꯏꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯧꯔꯨꯀꯨꯝꯁꯤ ꯃꯁꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯁꯨꯝ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯋꯥꯔ ꯊ꯭ꯔꯦꯠ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯁꯤ ꯂꯧꯕꯤꯌꯨ ꯑꯗꯨꯒꯨꯝꯕ ꯇꯧꯕꯅꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯃꯤꯀꯥꯞ ꯊꯣꯛꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤꯁꯦ ꯀꯔꯝꯍꯥꯏꯅ ꯀꯟꯒꯅꯤ ꯌꯦꯜꯍꯧꯃꯤꯁꯦ ꯀꯔꯝꯍꯥꯏꯅ ꯁꯣꯁꯤꯌꯣ ꯏꯀꯣꯅꯣꯃꯤꯛ ꯗꯤꯕꯦꯂꯞꯃꯦꯟꯇ ꯆꯥꯎꯈꯠꯀꯅꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯩꯈꯣꯏ ꯇꯨꯡ ꯀꯣꯏꯅ ꯀꯔꯝꯍꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯕ ꯌꯥꯕ ꯑꯇꯣꯞꯄ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡꯅ ꯃꯇꯨꯡ ꯃꯅꯥꯎꯗ ꯗꯤꯁꯇꯔꯕ ꯇꯧꯕ ꯌꯥꯗꯅꯤꯡꯉꯥꯏꯒꯤ ꯂꯝꯕꯤ ꯄꯥꯝꯕꯩ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯝꯕꯁꯦ ꯃꯊꯧ ꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯔꯥꯏꯠ ꯇꯥꯏꯝꯅꯦ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯋꯥꯈꯜ ꯄꯤꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯟꯊꯅꯤꯡꯉꯥꯏ ꯂꯩꯇꯦ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯧꯒꯗꯧꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯜꯂꯒ ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯕ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯃꯤꯟꯅꯕ ꯆꯪꯉꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯗꯒꯤ ꯂꯥꯛꯄ ꯀꯣꯟꯅ ꯂꯥꯛꯄ ꯃꯌꯥꯝꯁꯤꯡꯅ ꯑꯩꯈꯣꯏꯗ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯊ꯭ꯔꯦꯠ ꯇꯧꯕꯗꯨ ꯀꯩꯗꯧꯉꯩꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯑꯗꯨꯒ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯌꯦꯜꯍꯧꯃꯤ ꯃꯌꯥꯝ ꯂꯦꯞꯈꯠꯂꯒ ꯑꯩꯈꯣꯏ ꯄꯨꯟꯈ꯭ꯔꯗꯤ ꯀꯅꯥꯅꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯀꯅꯥꯅꯁꯨ ꯊꯨꯒꯥꯏꯕ ꯉꯝꯃꯣꯏ ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯑꯦꯇꯦꯛꯁꯨ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯣꯏꯁꯨ ꯊ꯭ꯔꯦꯠ ꯈꯛꯇꯅꯤ ꯇꯧꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯇꯧꯕ ꯉꯝꯗ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯇꯥꯡꯈꯨꯜ ꯇ꯭ꯔꯥꯏꯕꯅꯁꯨ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯔꯤꯇꯦꯂꯦꯛ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯇꯥꯡꯈꯨꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯂꯥꯛꯄ ꯃꯇꯝꯗ ꯃꯩꯇꯩꯁꯤꯡꯗ ꯀꯝꯃꯨꯅꯤꯇꯤ ꯑꯃꯠꯇꯅ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯕꯤꯒꯅꯨ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯅ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜꯁꯤ ꯌꯥꯎꯕ ꯂꯥꯛꯄꯗ ꯀꯅꯥꯒꯨꯝꯕ ꯒ꯭ꯔꯨꯞ ꯑꯃꯠꯇꯅ ꯅꯠꯇ꯭ꯔꯒ ꯂꯅꯥꯏ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈ꯭ꯔꯦ ꯁꯤ ꯄꯤꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯍꯩꯁꯨ ꯌꯥꯝꯅ ꯐꯠꯇꯕ ꯐꯜ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯁꯨ ꯌꯥꯝꯅ ꯐꯣꯡꯅꯔꯦꯀꯣ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯨꯀꯤꯒꯤ ꯚꯤꯂꯦꯖ ꯆꯤꯞꯁꯤꯡ ꯎꯈ꯭ꯔꯨꯜꯗ ꯇꯥꯕ ꯚꯤꯂꯦꯖ ꯆꯤꯞꯁꯤꯡꯗꯨ ꯀꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯕ ꯂꯥꯛꯄ ꯃꯤꯄꯨꯝ ꯑꯃꯠꯇꯗ ꯅꯠꯇ꯭ꯔꯒ ꯀꯝꯃꯨꯅꯤꯇꯤ ꯑꯃꯠꯇꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯗꯅ ꯑꯀꯟꯕ ꯋꯥꯐꯝ ꯐꯥꯎꯕ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤꯕ ꯑꯗꯣ ꯃꯁꯤꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯆꯠꯄ ꯃꯇꯝꯗ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦꯀꯣ ꯀꯪꯂꯩ A to Zꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯗ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏꯀꯣ ꯃꯁꯤ ꯃꯔꯨꯑꯣꯏꯅ BJPꯒꯤ MLA 9 ꯍꯥꯏꯇꯥꯔꯦꯀꯣ MLA 9 ꯄꯨꯟꯁꯤꯜꯂꯒ ꯃꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯃꯈꯣꯏ ꯃꯁꯤꯡ ꯌꯥꯁꯤꯟꯅꯕ ꯍꯥꯏꯕꯗꯤ ꯍꯥꯟꯅꯒꯤ CM ꯑꯣꯏꯔꯝꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯅꯤꯡꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯩ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯅꯤꯡꯗꯕ ꯀꯥꯡꯕꯨ ꯑꯃ ꯁꯤꯒꯨꯝꯕ ꯒ꯭ꯔꯨꯞ ꯑꯅꯤ ꯌꯥꯁꯤꯟꯅꯈꯤꯕꯒꯤ ꯄꯥꯎ ꯑꯃ ꯐꯣꯡꯗꯣꯛꯅꯔꯦ ꯑꯗꯨꯒ ꯃꯈꯣꯏ 9ꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ 8ꯅ ꯄ꯭ꯔꯦꯁ ꯅꯣꯠ ꯊꯣꯛꯄꯒꯤ ꯃꯇꯥꯡꯗꯣ ꯚꯤꯗꯤꯑꯣ ꯎꯠꯆꯔꯛꯀꯦ ꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ Honorable members puno kai puno usari aduga media gi marupangting loina Manipur gi praja puno usui kai kumnaba usari noloksari akoi ngarang lungdang si akoi honorable senior member nipa koi sida tare lere aduga akoi honorable member Dr. Adesam Mama Sakitan Namdavadagi Sidi Malapungandre Hojiksi Akoi Manipugi Praja Singna the government Nama Semanim Bugi Ladiba Ihul Koi Hadana Kangjay and Hojiksi Center Sudum Government Nama Sweden sending a Kani Hadi Kazabalay. The Wudabu, Adugumba government, Tambay Ananabagi, conducive atmosphere, create Tonava, Centerna Kanna,
say like national highways in the free movement lehanba prajagi pamiba adagi IDPS sing mayumda hadilanba aduga khwaide henna maruina koigi violence sigi stakeholder oriba sing sigi marakta center na kanna koi initiate tawraga wari sana halaga koi peace porokna ban singba mayamgi thabuk chathari majuda akoi BJP ki MLA singsu koina pibang ngamba cooperation piraga honari sigumba maraksida koi ngang koi tha hum surapa yase adu tha hum sujale adu radi akoina henna koi center na pamiba kan koi government am sem ya bagi situation na create tawna bagi kai changchalai da koida henna function ba ya bana karino kai lege kai do sige haibana singba singdu koi tana bani adugumba meeting du da akoi gi government semba aduga akoi BJP gi leader ra mana oiba mana oida ba haibana singba se adugumba amatta ngarang gi juda khannakiba leite aduga akoi ga phobi bani pan duna akoi gi leader khanbagi haksu leite akoi gi leader khanba isi koi BJP gi MLA mayam duna pulakanda khangadabani adugo akoi BJP gi di koi culture da haidare haidi matam duda siumba leader sina lead tawbane hena phani hebadu moigi choice da moina center na si tawuna phani haina ayamba matam da sudum lepi aduna adumaina koina government sembagi leader khanbagi kedogi adugumba ngarang itu da amta khanagi ko leite jajing da sendok sari aduna hoji koi jukanna central government local electoral sin cooperation pijari aduga praja pura mutna su masida mateng pangchilaga athu matamda adumba government nama thamba yabagi atmosphere fibam adu ohenna ba koi hona minasi haina appeal tawjari mayam hojik BJP ki MLA taret na makhoi masen punsilaga thorpa press note ado koi yingminare ko ado sida haijani wafam di hojik se Manipur da PR leiri thau mena leisin gare adubo Manipur da hojik bukuda BJP na majority oina kajaraga ju BJP na lusingba saka ama hojik PR ji lokthok kana semba ngamdri ba madu semna na bagi khongthang di makhoi yam kanna sangsilagli maramdi kaigina dai khoi Manipur gi praja myam na hana PR leiragadi Manipur leibi irang ji khara da ju nem tharakadara adigi chathok chasin oiro irang khurang myam di loi phagida khaluba awa PR thamaga ju koi hauji free movement yadri amaga changdogin yadri ko sumba problem myam ji solve tawbu ngamdaba adigi Manipur gi praja singe awninga pamno dai hakthing na nai koi minuta phongdok sagado du phongdok pangamdabi phimam ju lakpa sine marmoiga praja myam jina ekoi government ama semu MLA singe government semu popular government semu ne am kana pressure pe di makoi ju semne am kana hona bi mami du di tare ko yam tu atu bun tan semakani khali adu sida laibak ti ba ma khangna koi chief minister gi matang jidi center na lepak pa mi da chief minister ga dong ne ha ba ma leri makoi BJP ne sida leiba Manipur gi da leiba BJP gi MLA sing ram jina koi lepang am di decision ji moya di na lepi hamna sing ba makoi ama phongdok li bja simadi tajena noite kaiyong di center na chief minister do khanbagi namana sum thengda leragadi popular government chamber do koi namoi du ni natra aduna yam tu bida punchela kanda proposition thab ni khangde amani khangde tarogadi praja jing hena phagani amdi mayam na pamnai ba lenga adu soina lakong ngani ha wapam sin thamjage mayam yam khangnei da ngangje bna jade ko thamoi de sum phauja ba adagi leiba social media da khabar da print media mi am jida koi phongi mi mayam ji ura kandu da thamoi da phau khara do sum share tawjabani khangnei da ngangje bna jade mayam na semaning ba video lega ju comment bibiraga phasana haibiro ai semjarake rewa mayam na su nungsibino channel su like share and subscribe tawcham biya hamna su mayam kono nungsingje thank you